Hello viewers. Ithil Studio gi ngasi anova video asi yamna common amasung handy oiba leso tool gi matangdani. Hauji horsi. Amana Photoshop da changasi double click tawre. Photoshop hange. Aduga photo import torsi. File change. Open da click tawre. Aduga photo ani ekta import torsi. Photo ani si khalle. Control namaga khalle. Aduga open da click tawre. Ji ani je import tawre. Si hina am photo ni hina ani so photo. Sigi photo ani sida khenabam lei background si. Sigi sina hoi natural background oi banina ani banoi. Sigi sina hoi gi ka da khangde studio da nambanina background si banoi. Sigi photo sigi oi na di selection jam lai. Aigi previous video hoi gelom na pop up toriba video si so ina pet pan gi bani. Ibanoi ba background si di kakpa yam lai hana. Adunga sigi tawduba video si sigi ani suba photo si tawgani adu even though background si kawai tawga yam thuna kakka tagi habdu sumati mai hapamge si laire control 0 name full screen di yenge aduga hamda khoina kawra dab si duplicate am lawbani yellow ge background si da click tawraga makada sigi sida thatok matamda duplicate am lawkhre sigi shortcut keyboard shortcut si control J ni control J namago sa pe yeng si control J namago duplicate lawre si laire dagi khoina sigi mari suba sida right click tawraga makhagi magic wand tool asida changaga sida magic wand tool am thole magi symbol si simain tawgani adu anywhere hangboda selection tawgudu jaga sida khoina click taw matamda mana selection je ungtangda select tawre sona kanju select tawrsi khoina kari gumba mana amuka select taw matamda sona kan select tawre tawgudu hani selection je mangi si kamai tawga ani makse dum lehen ga tagi ha matamda shift name shift nam matam sida koi magic wand tool gi makha sida plus symbol ama thole adu tadi add taw yare habne ona shift namaga click taw matamda hani sona kan gi left side ki selection ju leire aduga anoga selection am su add tawre selection ja ayam loire sigi somna kan gi yellow gi da su corner da machen wale left side su corner mache wale isi add tawselasi tang zoom tawrsi aduga space bar namaga khud tholani khud yega di adoga drag taw matamda move taw yarni aduga amuka su hoigi shift na matamda magic wand tool gi makhat plus tole tari add taw yare hamni si mache ji add tawselasi click tawre add tawre somna kan su lehudong tawrsi space bar name hand tool thole aduga drag tawre sona kanong lae shift name plus sign thole click tawre zoom out tawrsi almost selection je laire sidagi koi inverse selection tawraga select jange inverse selection tawraga koi gi sigi leso gi sida changaga select marks tawraga dum makha tana dum select refine tawraga kamai tawraga sam kakka dagi hagi dedicated tutorial di ki mathakta pop up tawriba video se changaga yengbiro ngasi gi di khoina tawjagadu video si leso tool gi matengna kaaga background lokthokpanina photo am duda lasi si cancel tawrsi control D tawrmasi aduga photo am du lasi sida change aduga control 0 name sigi ani suba photo sida ju sagi magic wand tool du changaga select taw yabreng si right click tawre magic wand tool khale aduga khoina click taw matamda background si aniban oi banina selection je random oidre sidang su kan shift namak plus tholaga click tawre khalo adu su mache oina thole sidi smain tawraga di selection je nalaro damnina suguma photo da di khon kamai tawga dagi habda selection tool ja to pam sina batare si control D tawrsi di select tawrsi mouse ta tawga ga select change daga di select koi gi marik tholai do mangan gi bani
ꯃꯔꯤ ꯃꯔꯛꯇꯨ ꯃꯥꯡꯍꯟꯅ ꯇꯥꯔꯗꯤ ꯇꯨꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯔꯤ ꯃꯔꯛꯁꯦ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯦꯁꯣ ꯇꯨꯜ ꯍꯥꯏꯅ ꯉꯁꯥꯏꯗ ꯄꯜꯂꯤꯕꯁꯤ ꯀꯔꯝꯕꯅꯣ ꯀꯗꯥꯏꯗ ꯌꯥꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯨꯜꯁꯤꯗ ꯌꯥꯎꯏ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕꯁꯦ ꯄꯣꯂꯤꯒꯣꯅꯦꯜ ꯂꯦꯁꯣ ꯇꯨꯜ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯁꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯄꯣꯂꯤꯒꯣꯅꯦꯜ ꯂꯦꯁꯣ ꯇꯨꯜ ꯈꯜꯂꯦ ꯑꯗꯨꯒ ꯐꯣꯇꯣꯁꯤ ꯖꯨꯝ ꯇꯧꯁꯤ ꯖꯨꯝꯁꯦ ꯁ꯭ꯀ꯭ꯔꯣꯜꯗ ꯇꯧꯔꯒ ꯖꯨꯝ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯀ꯭ꯔꯣꯜꯗ ꯌꯥꯎꯔꯝ ꯇꯥꯔꯁꯨ ꯀꯟꯇ꯭ꯔꯣꯜ +ꯇ ꯖꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯕꯥꯔ ꯑꯃ ꯍꯦꯟ ꯇꯨꯜ ꯈꯨꯠ ꯌꯦꯛꯐꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯊꯣꯛꯂꯒꯗꯤ ꯗ꯭ꯔꯦꯛ ꯇꯧꯒꯗꯕ ꯂꯩꯔꯦ ꯀꯣꯔꯅꯔꯗ ꯍꯦꯛꯇ ꯍꯧꯔꯁꯤ ꯈꯔꯒ ꯖꯨꯝ ꯇꯧꯁꯤ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯁꯤꯒꯤ ꯇꯨꯜꯁꯤꯅ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯎꯁꯁꯤꯅ ꯆꯤꯡꯉ ꯐꯣꯇꯣꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯁꯨꯝ ꯆꯠꯀꯗꯕꯅꯤ ꯃꯥꯒꯤ ꯄꯣꯏꯟ ꯑꯃꯃꯝ ꯄꯤꯔꯝꯃꯒ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯥꯎꯁꯁꯤ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯃ ꯁꯝꯅꯔꯛꯀꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀ꯭ꯂꯤꯛꯇ ꯃꯥꯁꯤ ꯀ꯭ꯂꯤꯛꯁꯤꯗ ꯂꯩꯍꯧꯅꯤ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯁꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏ ꯐꯣꯇꯣꯁꯤꯒꯤ ꯁꯤꯗ ꯖꯨꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯍꯦꯟꯅ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯋꯥꯠꯍꯧꯔꯤꯕ ꯐꯣꯇꯣꯗꯣ ꯀꯃꯥꯏꯅ ꯁꯦꯂꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤꯅ ꯆꯤꯡꯉꯁꯨ ꯌꯥꯏ ꯁꯤ ꯆꯤꯡꯕ ꯃꯇꯝꯗ ꯐꯣꯇꯣꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯁꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯃꯈꯥ ꯂꯩꯇꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯄꯦꯁ ꯕꯥꯔ ꯅꯝꯃꯒ ꯈꯨꯠ ꯊꯣꯛꯂꯛꯀꯅꯤ ꯈꯨꯠ ꯊꯣꯛꯂꯛꯑꯒ ꯗ꯭ꯔꯦꯛ ꯇꯧꯔꯒ ꯃꯥꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯈꯥꯗ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯆꯠꯂꯦ ꯑꯃꯨꯛꯀꯁꯨ ꯁ꯭ꯄꯦꯁ ꯕꯥꯔ ꯅꯝꯃꯦ ꯈꯨꯠ ꯊꯣꯛꯂꯛꯑꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯐꯖꯅ ꯊꯝꯃꯦ ꯀꯛꯄ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯔ ꯆꯠꯂꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯀ꯭ꯂꯤꯛ ꯇꯧꯈꯤ ꯇꯥꯔꯗꯤ ꯃꯥꯏ ꯑꯟꯗꯨꯁꯦ ꯁ꯭ꯄꯦꯁ ꯕꯥꯔꯅꯤ ꯁ꯭ꯄꯦꯁ ꯕꯥꯔꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯟꯗꯨ ꯆꯠꯀꯅꯤ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯖꯨꯝ ꯇꯧꯕꯁꯤ +ꯇ ꯅꯝꯃꯒꯁꯨ ꯑꯗꯨꯝ ꯖꯨꯝ ꯇꯧꯔꯛꯀꯅꯤ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯣꯏꯔꯒꯗꯤ ꯃꯥꯏꯅꯁꯇ ꯅꯝꯃꯒꯅ ꯖꯨꯝ ꯑꯥꯎꯠꯅꯤ ꯍꯦꯟꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ +ꯇ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟꯁꯦ ꯀꯨꯞꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯅꯥꯟꯗꯣꯏꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯤꯇꯪ ꯊꯨꯅ ꯇꯧꯒꯦ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯅꯤꯅ ꯁ꯭ꯄꯦꯁ ꯕꯥꯔ ꯅꯝꯃꯒ ꯁꯨꯝ ꯆꯤꯡꯒꯗꯕꯅꯤ ꯈꯨꯠ ꯌꯦꯛꯐꯝ ꯊꯣꯛꯂꯛꯀꯅꯤ ꯈꯨꯕꯥꯛ ꯌꯦꯛꯄ ꯑꯃ ꯑꯗꯨꯒ ꯆꯤꯡꯒꯗꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯖꯨꯝ ꯕꯦꯛ ꯇꯧꯔꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯒꯗꯒꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯔ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯅ ꯄꯣꯂꯤꯒꯣꯅꯦꯜ ꯂꯦꯁꯣ ꯇꯨꯜꯁꯦ ꯄꯨꯁꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯦꯁꯣ ꯇꯨꯜꯒꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯜ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯔꯅꯤ ꯑꯗꯨ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯀꯟꯇ꯭ꯔꯣꯜ 0 ꯅꯝꯃ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯁꯦꯂꯦꯛꯁꯟ ꯑꯃ ꯂꯩꯔꯦ ꯁꯦꯂꯦꯛꯁꯟꯁꯦ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯛꯇ ꯁꯦꯂꯦꯛꯁꯟ ꯇꯧꯗꯕ ꯖꯒꯥ ꯈꯔ ꯂꯩꯍꯧꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟ ꯍꯥꯟꯅꯒꯤ ꯁꯦꯂꯦꯛꯁꯟꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯀꯃꯥꯏꯅ ꯁꯦꯂꯦꯛꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯖꯨꯝ ꯇꯧꯔ ꯌꯦꯡꯁꯤ ꯀꯟꯇ꯭ꯔꯣꯜꯗ ꯁ꯭ꯀ꯭ꯔꯣꯜꯗ ꯖꯨꯝ ꯂꯩꯔꯗꯤ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔꯣ ꯁ꯭ꯀ꯭ꯔꯣꯜꯗ ꯂꯩꯔꯝꯗ꯭ꯔꯒꯅ ꯀꯟꯇ꯭ꯔꯣꯜ +ꯇ ꯖꯨꯝꯅꯤ ꯖꯨꯝ ꯑꯥꯎꯠꯅ ꯀꯟꯇ꯭ꯔꯣꯜ -ꯅꯤ ꯁꯤꯗ ꯀꯟꯇ꯭ꯔꯣꯜ + ꯇꯧꯔꯒ ꯖꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯁꯣ ꯇꯨꯜꯒꯤ ꯃꯈꯥꯗ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯁꯤꯐ ꯅꯝꯕ ꯃꯇꯝꯗ + ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯜꯠ ꯅꯝꯕ ꯃꯇꯝꯗꯅ - ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯁꯤꯒꯤ ꯆꯤꯊꯔꯤꯕꯁꯤ + ꯇꯧꯁꯟꯗꯣꯏꯅꯤ ꯑꯦꯗ ꯇꯧꯁꯟꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯐꯅꯤ ꯑꯩꯈꯣꯏꯅ ꯅꯝꯗꯣꯏꯁꯦ ꯑꯗꯨꯒ ꯁꯥꯏ ꯀꯣꯔꯅꯔꯁꯤꯗꯒꯤ ꯊꯧꯔꯁꯤ ꯁꯤꯐ ꯅꯝꯅ ꯀ꯭ꯂꯤꯛ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯐ ꯊꯥꯗꯣꯛꯄ ꯌꯥꯔꯦ ꯀ꯭ꯂꯤꯛ ꯑꯃꯕꯨ ꯇꯧꯒꯦ ꯇꯥꯔꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯔꯦ ꯁꯤꯐꯇꯣ ꯀ꯭ꯂꯤꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯥꯗꯣꯛꯑꯒꯗꯤ ꯌꯥꯗꯕ ꯁꯦꯂꯦꯛꯁꯟꯁꯦ ꯃꯥꯡꯈꯤꯗꯣꯏꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯑꯁꯤ
ꯂꯦꯝꯍꯧꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯤꯇꯪ ꯋꯥꯠꯍꯧꯕ ꯈꯔ ꯂꯩꯔꯦ ꯑꯃꯨꯛꯀꯁꯨ ꯁꯤꯐ ꯅꯝꯃꯦ ꯄ꯭ꯂꯁ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤꯐ ꯊꯥꯗꯣꯛꯇꯕꯤꯗ ꯀ꯭ꯂꯤꯛ ꯍꯧꯔꯦ ꯑꯋꯥꯠꯄꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯒ ꯁꯤꯗ ꯁꯔꯀꯜ ꯊꯣꯛꯑꯦ ꯑꯗ ꯁꯤ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ ꯁꯤꯁꯨ ꯁꯦꯂꯦꯛ ꯇꯧꯔꯁꯤ ꯄ꯭ꯂꯁ ꯊꯣꯛꯍꯜꯂꯦ ꯁꯤꯐ ꯅꯝꯃꯦ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟꯁꯦ ꯍꯧꯔꯦ ꯑꯗꯨꯒ ꯁꯔꯀꯜ ꯊꯣꯛꯑꯀꯥꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯁꯤ ꯁꯦꯂꯦꯛ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯁꯦꯂꯦꯛꯁꯟꯁꯦ ꯍꯥꯏꯒꯟꯒꯤꯗꯁꯨ ꯈꯔ ꯋꯥꯠꯂꯦ ꯁꯤꯁꯨ ꯑꯦꯗ ꯇꯧꯁꯜꯂꯁꯤ ꯄ꯭ꯂꯁ ꯊꯣꯛꯍꯜꯂꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯁꯤ ꯂꯩꯔꯦ ꯁꯦꯂꯦꯛꯁꯟꯁꯦ ꯐꯖꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇ ꯇꯧꯗꯣꯏꯁꯤ ꯁꯦꯂꯦꯛꯇ ꯆꯪꯉꯦ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟꯁꯦ ꯏꯟꯚꯔꯁ ꯇꯧꯔꯦ ꯃꯥꯏ ꯀꯤꯕꯣꯔꯗ ꯁꯣꯔꯠꯀꯠꯁꯤ ꯁꯤꯐꯅꯦ ꯀꯟꯇ꯭ꯔꯣꯜꯅꯦ ꯑꯥꯏꯅꯦ ꯅꯝꯃꯒꯁꯨ ꯏꯟꯚꯔꯁ ꯇꯧꯕ ꯌꯥꯔꯦ ꯏꯟꯚꯔꯁꯇ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁꯦꯂꯦꯛ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯈꯤꯇꯪ ꯂꯪꯊꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯑꯣꯏꯅ ꯁꯦꯂꯦꯛꯁꯟꯁꯦ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯤꯊꯕ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯄꯥꯝꯕꯣꯝꯒꯤꯁꯤ ꯆꯤꯊꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯗ ꯁꯦꯂꯦꯛꯁꯟꯁꯦ ꯄꯥꯝꯕꯣꯝꯁꯨ ꯌꯥꯎꯅ ꯇꯧꯁꯟꯈ꯭ꯔꯤꯅꯤ ꯍꯟꯗꯛꯅ ꯇꯧꯗꯣꯏꯁꯤꯅ ꯃꯥꯏꯅꯁꯅꯤ ꯁꯕꯁꯇ꯭ꯔꯦꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯑꯃꯨꯛ ꯁꯕꯁꯇ꯭ꯔꯦꯛ ꯇꯧꯔ ꯌꯦꯡꯉꯁꯤ ꯍꯟꯗꯛꯅ ꯑꯜꯇ ꯅꯝꯗꯣꯏꯅꯤ ꯁꯤꯐꯇ ꯅꯝꯕ ꯌꯥꯔꯣꯏ ꯑꯜꯇ ꯅꯝꯕ ꯃꯇꯝꯗ ꯂꯦꯁꯣ ꯇꯨꯜꯒꯤ ꯃꯈꯥꯗ ꯃꯥꯏꯅꯁ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯕꯁꯇ꯭ꯔꯦꯛ ꯇꯧ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯜ ꯊꯥꯗꯣꯛꯑꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯉꯁꯥꯏꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯁꯔꯀꯜ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯒꯤ ꯍꯥꯟꯅ ꯄꯥꯝꯕꯣꯝꯁꯤ ꯄꯨꯂꯞ ꯁꯦꯂꯦꯛ ꯇꯧꯔꯝꯕꯗꯣ ꯁꯤ ꯃꯌꯥꯏꯒꯤꯁꯦ ꯁꯕꯁꯇ꯭ꯔꯦꯛ ꯇꯧꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯤ ꯑꯩꯈꯣꯏ ꯃꯦꯖꯤꯀꯦꯜ ꯁ꯭ꯇꯦꯞꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯌꯥꯔ ꯃꯥꯛꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯌꯥꯔꯁꯤꯗ ꯃꯥꯛꯁ ꯑꯃ ꯎꯞꯁꯟꯕ ꯃꯥꯛꯁ ꯎꯞꯁꯜꯂꯒꯗꯤ ꯃꯥꯛꯁꯁꯨ ꯈꯤꯇꯪ ꯆꯣꯡꯊꯣꯛꯑꯒ ꯂꯩꯔꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯆꯣꯡꯊꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯌꯥꯔ ꯃꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯑꯩꯈꯣꯏ ꯂꯌꯥꯔꯒꯤ ꯃꯈꯥꯗ ꯌꯥꯎꯕ ꯁꯤꯒꯤ ꯑꯍꯨꯝ ꯁꯨꯕꯁꯤꯅꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯆꯠꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯍꯣꯈ꯭ꯔꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯐꯣꯇꯣꯁꯣꯞꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁ꯭ꯇꯦꯖꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯗ ꯍꯣꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯅꯧꯕ ꯑꯃ ꯄꯨꯁꯜꯂꯛꯑꯁꯤ ꯑꯗꯨ ꯐꯥꯏꯜꯗ ꯆꯪꯉꯁꯤ ꯑꯗꯨ ꯑꯣꯄꯟ ꯇꯧꯔꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯁꯤꯒꯤꯁꯦ ꯍꯦꯛꯇ ꯈꯜꯂꯁꯤ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯣꯄꯟ ꯇꯧꯔꯦ ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯁꯟꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯜ ꯑꯦ ꯅꯝꯃꯦ ꯃꯔꯤꯛ ꯃꯔꯤꯛ ꯁꯦꯂꯦꯛꯁꯟꯁꯦ ꯐꯣꯇꯣꯁꯤ ꯄꯨꯂꯞ ꯇꯧꯔꯦ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜ ꯁꯤ ꯑꯃꯨꯛꯀ ꯅꯝꯃꯦ ꯀꯣꯄꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤꯡꯒꯗꯧꯕ ꯐꯣꯇꯣꯁꯤꯗ ꯍꯥꯡꯉꯒ ꯀꯟꯇ꯭ꯔꯣꯜ ꯚꯤ ꯅꯝꯕ ꯃꯇꯝꯁꯤꯗ ꯐꯣꯇꯣꯁꯦ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯍꯟꯅꯤꯡꯉꯤꯕ ꯑꯁꯤꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯁꯤ ꯕꯤꯆꯁꯤ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯍꯟꯅꯤꯡꯕꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯦꯌꯔꯗ ꯊꯝꯃꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯁꯥꯏꯖ ꯈꯤꯇꯪ ꯇꯧꯔꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯤꯇꯪ ꯆꯥꯎꯍꯜꯂꯁꯤ ꯀꯣꯔꯅꯔꯗ ꯁꯤꯐ ꯅꯝꯃꯒ ꯀꯣꯔꯅꯔꯗ ꯑꯗꯒꯤ ꯗ꯭ꯔꯦꯛ ꯇꯧꯔꯦ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯆꯥꯎꯍꯟꯅꯤꯡꯉꯒꯅ ꯁꯤꯐꯅꯦ ꯑꯜꯇꯅꯦ ꯅꯝꯃꯒ ꯗ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯋꯥꯟ ꯇꯥꯏꯝꯗ ꯆꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯑꯦꯟꯇꯔ ꯐꯨꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯃꯨꯚ ꯇꯧ ꯌꯥꯔꯦ ꯃꯨꯚ ꯇꯨꯜ ꯈꯜꯂꯒ ꯃꯨꯚ ꯇꯧꯕꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯗ ꯁꯨꯃꯥꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯆꯦꯟꯖ ꯇꯧꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯔꯒ ꯍꯦꯟꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯅꯕ ꯍꯧꯖꯤꯛꯀꯥꯟꯗꯤ DSLRꯅ ꯑꯌꯥꯝꯕ ꯂꯣꯏ ꯀꯥꯞꯅꯔꯕꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯤꯇꯪ ꯗꯦꯞ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯕ꯭ꯂꯔ ꯆꯠꯍꯜꯂꯁꯤ ꯐꯤꯜꯇꯔꯗ ꯆꯪꯉꯦ ꯕ꯭ꯂꯔꯗ ꯆꯪꯉꯦ ꯑꯗꯨꯒ ꯒꯣꯖꯤꯌꯥꯟ ꯕ꯭ꯂꯔ ꯆꯪꯉꯒ ꯕ꯭ꯂꯔꯁꯦ ꯈꯤꯇꯪ ꯆꯠꯍꯜꯂꯦ ꯌꯥꯝ ꯆꯠꯍꯟꯗꯕꯤꯗ ꯆꯠꯍꯜꯂꯦ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯁꯤꯟꯈ꯭ꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯔꯤꯐꯥꯏꯟ ꯇꯧꯒꯦꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯦꯖꯤꯀꯦꯜ ꯇꯨꯜ ꯑꯩꯈꯣꯏꯒꯤ ꯂꯦꯌꯔ ꯃꯥꯛꯁꯀꯤ ꯔꯣꯜꯁꯤꯁꯨ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯁꯤꯗ ꯁꯦꯂꯦꯛꯁꯟꯁꯦ ꯈꯤꯇꯪ ꯍꯥꯟꯅꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯆꯤ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯌꯔ ꯃꯥꯛꯁꯇ ꯆꯪꯉꯛꯑꯁꯤ ꯐꯣꯇꯣꯗ ꯅꯠꯇꯦꯀꯣ ꯁꯤꯅ ꯐꯣꯇꯣꯅꯤ ꯁꯤꯅ ꯂꯦꯌꯔ ꯃꯥꯛꯁꯅꯤ ꯂꯦꯌꯔ ꯃꯥꯛꯁ ꯆꯪꯉꯒ ꯑꯩꯈꯣꯏ ꯕ꯭ꯔꯁ ꯈꯜꯂꯒ
ब्रश से खल्लगा ब्रश टूल से खल्लगा कोई साइज से सेकेंड ब्रैकेट थर्ड ब्रैकेट यावसिदा क्लिक तौरगदी सिना ओइनारोंगसिना पिक्सन बनी येलोंगसिना ब्रश साइज से चौथोकदुनी दुगा तंग जूम तौरगा हजिक लई कलर से वाइट नि कलर से ब्लैक ओनथोक्सी अदुगा कोइना लेयर मार्क सिदा लेयर मार्क खल्ले कलर ब्लैक खल्लगा कोइना येकु मतम सिदा होगी साइगी हेंजलैबा दु लौथोकपो यादुनी लौथोकपो यारे साइदसु को हेंजले इसु लौथोकपो यारे तम तमना चिंगगा लेंजुमदसु लौथोकपो यारे कोइन कईगुमा लौथोकपसिदा सोइदे हेंजंग्रेन खल्लो अदु तारदी कलर से वाइट ता खल्लगा यिक्सन मतमदा हानिगी फोटो दम लाकदुनी इदा सिनी लैसे से लेंजुमस लैरे अदु ब्लैक ता खल्लगा ना इरेज तौदुनी वाइट ता खल्लगा ना रिगेन तौरकदुनी सी लेंजुमसे रिगेन तौलकदुनी मचेम लौथोसी ब्लैक तौ खल्लगा ngasi leso tool gi mateng na koi background select tawraga layer marks na background se marks tok thoga awar apa do brush gi mateng na color black natraga white khalaga sangjalaga background se change tawbigi photoshop tutorial de matang si lojare मैम enjoy tawbirabdi like comment amsung subscribe tawbu kawbiganu thank you